ꯅꯨꯡꯉꯥꯏꯕꯤ ꯃꯌꯥꯝ ꯉꯁꯤꯁꯨ ꯁꯨꯇꯤ ꯅꯨꯃꯤꯠ ꯑꯃꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯁꯨꯇꯤ ꯅꯨꯃꯤꯠ ꯑꯃꯗ ꯀꯣꯏꯕ ꯆꯠꯄꯒꯤ ꯃꯌꯥꯝꯅ ꯑꯗꯨ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯉꯀꯥꯟꯗ ꯔꯦꯁꯄꯣꯟꯁ ꯌꯥꯝ ꯐꯖꯕ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯦ ꯉꯁꯤꯁꯨ ꯑꯅꯧꯕ ꯃꯐꯝ ꯑꯃ ꯆꯠꯂꯨꯁꯤ ꯃꯐꯝꯗꯨꯒꯤ ꯃꯇꯥꯡꯗ ꯐꯖꯗꯕ ꯃꯌꯥꯝ ꯑꯩ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯂꯝꯕꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯆꯤꯡꯕ ꯂꯣꯏ ꯁꯦꯌꯔ ꯇꯧꯔꯛꯀꯦ ꯉꯁꯤꯗꯤ ꯕꯦꯝꯕꯦꯝꯁꯨ ꯌꯥꯎꯔꯦ ꯆꯠꯇꯣꯏꯁꯤꯗ ꯑꯗꯨ ꯃꯌꯥꯝꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯌꯥꯝ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯇꯧꯕꯤꯔꯛꯄ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣ ꯍꯧꯔꯛꯑꯒꯦ ꯆꯠꯄꯁꯦ ꯃꯐꯝꯁꯦ ꯐꯖꯕꯗꯣ 앨범 끝난 거 Hai từ gì đi Hello đi rồi chắc thử đi coi bên sẽ lên nào hay mà khu bắc khu đấy ꯀꯣꯏꯕ ꯆꯠꯂꯗꯤ ꯋꯦꯗꯔꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯗꯕꯅꯤꯁꯦ ꯅꯣꯡ ꯆꯨꯔꯒ ꯃꯄꯥꯟꯗ ꯑꯥꯗ ꯅꯨꯡꯁꯥ ꯁꯥꯕ ꯖꯒꯥ ꯈꯔꯁꯨ ꯂꯩꯔꯦ ꯑꯕꯦꯝꯃꯒꯗꯤ ꯃꯣꯟꯇꯥꯔꯣꯏꯕꯤ ꯅꯨꯡꯉꯥꯏꯔꯤꯁꯦ ꯃꯅꯤꯡꯗ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯇꯣꯏꯁꯦ ꯎꯈ꯭ꯔꯨꯜꯗꯅꯦ ꯀꯌꯥꯝ ꯂꯥꯞꯄꯤ ꯑꯗꯩ ꯂꯝꯕꯤ ꯅꯨꯡꯉꯥꯏꯇꯦ ꯂꯣꯏ ꯍꯥꯏꯔꯛꯑꯦ ꯍꯧꯖꯤꯛ ꯀꯤꯂꯣꯃꯤꯇꯔ 10ꯃꯨꯛ ꯊꯧꯔꯛꯑꯦ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯂꯝꯂꯥꯏ ꯌꯧꯔꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯁꯦ ꯀꯗꯣꯝꯗꯅꯣ ꯎꯈ꯭ꯔꯨꯜ ꯆꯠꯅꯕ ꯂꯝꯕꯤꯁꯦ ꯁꯣꯝ ꯁꯥꯏꯠꯁꯤꯅꯤꯀꯣ ꯊꯦꯡꯛ ꯌꯨ ꯃꯥꯅ ꯑꯁꯤꯗ ꯊꯧꯕꯥꯜ ꯃꯜꯇꯤꯄꯔꯄꯁ ꯄ꯭ꯔꯣꯖꯦꯛꯁꯨ ꯊꯥꯏꯅꯦꯕ ꯑꯁꯣꯝ ꯆꯠꯀꯗꯕꯅꯤ ꯂꯩꯅꯦꯕ ꯁꯣꯝ ꯁꯥꯏꯗꯇ ꯆꯠꯀꯗꯕꯁꯦ ꯁꯣꯝꯗ ꯑꯣꯏꯔꯦ ꯑꯆꯥꯄꯣꯠ ꯂꯩꯕ ꯀꯥꯎꯔꯦꯌꯦ ꯑꯗꯨꯒ ꯑꯆꯥꯄꯣꯠ ꯌꯥꯎꯗꯕ ꯃꯐꯝꯗꯨꯗ ꯆꯪꯉꯒ ꯂꯩ ꯍꯥꯏꯕ ꯁꯤ ꯀꯦꯃꯦꯔꯥꯁꯤꯅꯗꯤ ꯑꯩꯒ ꯖꯁꯇꯤꯐꯥꯏ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯑꯩ ꯈꯪꯉꯦ ꯑꯩ ꯑꯃ ꯀꯦꯃꯦꯔꯥꯗꯣ ꯄꯨꯊꯣꯛꯑꯝꯗꯧꯅꯦ ꯚ꯭ꯌꯨ ꯈꯨꯐꯖꯦ ꯄꯨꯗꯤ ꯄꯨꯔꯛꯑꯦꯕ ꯑꯃꯅꯤꯡ ꯍꯥꯞꯈ꯭ꯔꯦ ꯈꯨꯐꯖꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯁꯤꯂꯩ ꯄꯨꯡꯁꯤ ꯂꯩꯍꯧꯔꯦ ꯁꯤꯂꯩ ꯄꯨꯡ ꯂꯩꯇ꯭ꯔꯤꯌꯦ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯂꯩꯁꯤꯗꯤ ꯁꯤꯂꯩ ꯄꯨꯡ ꯂꯩꯍꯧꯔꯦꯗꯤ ꯅꯠꯇꯦꯗꯅ ꯁꯤꯗ ꯂꯩꯍꯧꯔꯦꯕ ꯁꯤꯂꯩ ꯄꯨꯡꯗꯤ ꯂꯩꯍꯧꯔꯁꯤꯗꯤ ꯌꯧꯔꯛꯑꯦ ꯁꯤꯂꯩ ꯄꯨꯡ ꯌꯧꯔꯛꯑꯦ ꯍꯥꯏꯒꯗꯕꯅꯦ ꯁꯤ ꯂꯩꯍꯧꯔꯦꯕ ꯁꯤꯂꯩ ꯄꯨꯡ ꯑꯗ ꯁꯤ ꯍꯦꯟꯗꯣꯛꯑꯀꯥꯟꯗꯅꯦ ꯁꯤꯂꯩ ꯄꯨꯡ ꯂꯩꯍꯧꯔꯅꯤ ꯌꯦꯡꯉꯣꯁꯦ ꯁꯤꯂꯩ ꯄꯨꯡ ꯂꯩꯍꯧꯔꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯍꯥꯏꯒꯗꯕ ꯀꯤꯂꯣꯃꯤꯇꯔ 13 ꯊꯧꯔꯛꯑꯦ ꯑꯗꯨꯗꯒꯤ ꯖꯥꯀꯤꯡ ꯈꯔ ꯁꯣꯔꯣꯛꯇ ꯊꯦꯡꯅꯕ ꯍꯧꯔꯦ ꯑꯇꯩ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯝꯕꯤ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯗ꯭ꯔꯤ ꯁꯪꯇ꯭ꯔꯤꯛ ꯁꯪꯉ ꯐꯖꯩ ꯀꯨꯝꯃꯒ ꯐꯣꯇꯣ ꯅꯝꯕ ꯌꯥꯕ ꯖꯒꯥꯗ ꯅꯝꯖꯔꯦ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯆꯨꯔꯤ ꯑꯆꯥꯄꯣꯠꯇꯣ ꯁ꯭ꯋꯥꯏꯗ ꯂꯩꯔꯁꯤꯔꯣ ꯂꯩꯒꯁꯦ ꯃꯤ ꯈꯔ ꯈꯣꯡꯕ ꯖꯒꯥꯗ ꯂꯩꯁꯤ ꯀꯥꯏꯗꯩ ꯎꯈ꯭ꯔꯨꯜ ꯕꯖꯥꯔꯅꯣ ꯃꯤ ꯎꯈ꯭ꯔꯨꯜꯐꯥꯎ ꯌꯧꯗ꯭ꯔꯤ ꯌꯥꯏꯉꯪꯄꯣꯛꯄꯤ ꯕꯖꯥꯔ ꯌꯥꯏꯉꯪꯄꯣꯛꯄꯤ ꯍꯥꯏꯕꯗꯣ ꯑꯕꯦꯝꯃ ꯅꯪ ꯄꯥꯝꯕ ꯌꯥꯎꯕ꯭ꯔꯣ ꯑꯁꯤꯗ ꯌꯣꯜꯂꯤ ꯁꯥꯟꯅꯄꯣꯠ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯌꯦꯡꯕꯤꯗꯦ ꯂꯦꯞꯄꯣ ꯕꯕꯥ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯆꯠꯇꯣꯏ ꯅꯪꯒꯤ ꯍꯩ ꯄꯨꯛꯇꯣ ꯀꯩꯅꯣ ꯐꯨꯔꯤꯠꯇꯣ ꯆꯤꯡꯊꯣꯔꯛꯑꯦ ꯃꯅꯨꯡꯗ ꯏꯟꯖꯜꯂꯣ ꯀꯩ ꯃꯔꯣꯟꯅꯣ
ꯊꯕꯦ ꯄꯥꯄꯥꯁꯦ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯑꯩ ꯑꯗ ꯀꯩꯗꯩꯅꯣ ꯁꯤꯕꯣ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯦ ꯃꯄꯥꯁꯤꯗ ꯌꯥꯏꯉꯪ ꯄꯣꯛꯄꯤ ꯕꯖꯥꯔꯗ ꯉꯥ ꯈꯥꯝꯃꯦ ꯑꯆꯥꯄꯣꯠ ꯀꯩꯀꯥ ꯂꯩꯕꯒꯤ ꯍꯣꯔꯦꯟ ꯂꯝꯕꯤꯗꯣ ꯁꯥꯡꯕꯅꯤꯅ ꯑꯆꯥꯄꯣꯠ ꯑꯇꯩ ꯃꯐꯝꯗ ꯐꯪꯉꯝꯗ꯭ꯔꯗꯤ ꯁ꯭ꯋꯥꯏꯗꯒꯤ ꯄꯨꯛ ꯊꯟꯅꯕ ꯈꯔ ꯂꯩꯔꯦ ꯑꯗꯨ ꯍꯧꯖꯤꯛ ꯊꯧꯕ ꯍꯧꯔꯁꯦ ꯀꯦꯃꯦꯔꯥ ꯑꯃꯨꯛ ꯁꯤꯟꯅꯖꯔꯦ ꯀꯦꯃꯦꯔꯥꯁꯦ ꯑꯩꯅ ꯎꯠꯂꯤꯕ ꯗꯥꯏꯔꯦꯛꯁꯟꯗꯣ ꯃꯥꯅ ꯅꯝꯕ ꯑꯝ ꯆꯥꯟꯅꯗꯕꯤꯅꯦ ꯑꯩ ꯍꯧꯖꯤꯛ ꯄꯣꯁ ꯇꯧꯔ ꯍꯜꯂꯛꯄꯅꯦ ꯀꯦꯃꯦꯔꯥ ꯑꯝꯇ ꯂꯩꯔꯝꯃꯦ ꯄꯨꯛꯀ ꯂꯣꯏ ꯁꯤꯠꯆꯜꯂꯒꯅꯤ ꯍꯥꯏꯕ꯭ꯔꯥ ꯄꯨꯛꯀ ꯂꯣꯏ ꯁꯤꯠꯆꯜꯂꯒ ꯍꯥꯏꯗꯤ ꯅꯪ ꯉꯁꯥꯏꯗꯤ ꯑꯣꯟ ꯇꯧꯔ ꯊꯝꯕ ꯖꯒꯥ ꯑꯃ ꯌꯥꯎꯔꯝꯃꯅꯤ ꯏꯅꯝꯕꯦꯜꯅ ꯄꯥꯏꯔꯤꯀꯥꯟ ꯑꯣꯏꯔꯝꯅꯤ ꯀꯦꯃꯦꯔꯥ ꯐꯖꯕ ꯑꯣꯏꯅ ꯄꯨꯊꯣꯔꯛꯈ꯭ꯔꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯚ꯭ꯌꯨꯁꯦ ꯎꯕ ꯑꯝꯇ ꯐꯪꯗꯦꯕ ꯂꯝꯕꯤꯗꯩ ꯂꯥꯛꯀꯥꯟꯗꯗꯣ ꯎ ꯃꯌꯥꯝꯁꯦ ꯂꯣꯏ ꯊꯥꯆꯜꯂꯒ ꯁꯤ ꯃꯄꯥꯁꯤꯗ ꯂꯝꯕꯤꯁꯦ ꯈꯥꯡꯉꯝꯃꯦꯕ ꯑꯗꯨꯗ ꯚ꯭ꯌꯨ ꯈꯨꯐꯖꯁꯦ ꯀ꯭ꯔꯦꯛ ꯆꯠꯂꯦ ꯀꯤꯖꯩꯌꯦ ꯃꯐꯝꯁꯦ ꯑꯃꯨꯛ ꯈꯨꯐꯖꯁꯦ ꯂꯣꯏꯔꯦꯕ ꯚ꯭ꯌꯨ ꯈꯨꯐꯖꯁꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯈꯜꯂꯤꯅꯦꯕ ꯂꯝꯕꯤꯁꯦ ꯑꯩꯅ ꯂꯥꯛꯄ ꯂꯝꯕꯤ ꯊꯣꯡ ꯑꯃ ꯂꯥꯟꯕꯅꯤꯗꯅ ꯈꯜꯂꯦꯕ ꯑꯗꯣ ꯑꯩ ꯆꯤꯡ ꯂꯝꯕꯤ ꯊꯧ ꯍꯧꯔꯦ ꯀꯃꯥꯏꯅ ꯇꯧꯔ ꯊꯣꯡꯁꯦ ꯂꯥꯟꯗꯣꯏꯅꯣ ꯉꯁꯥꯏꯗꯒꯤ ꯈꯜꯂꯤꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯧꯗꯕ ꯍꯧꯔꯦ ꯁꯤꯗ ꯂꯥꯟꯗꯧꯕ ꯑꯣꯏꯔꯝꯃꯅꯤ ꯁꯣꯝ ꯁꯥꯏꯗꯀꯤ ꯚ꯭ꯌꯨꯁꯦ ꯁꯣꯝꯗꯤ ꯚ꯭ꯌꯨ ꯐꯖꯅ ꯎꯔꯦ ꯁꯣꯝ ꯁꯥꯏꯗꯇꯗꯤ ꯌꯦꯡꯉꯨꯇꯣ ꯐꯖꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯪꯀꯥꯏ ꯌꯧꯔꯦ ꯋꯦꯜꯀꯝ ꯇꯨ ꯁꯪꯀꯥꯏ ꯍꯥꯏꯅ ꯊꯥꯔꯝꯃꯦ ꯁꯤ ꯌꯧꯔꯛꯄꯗ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯆꯥꯎꯔꯥꯛꯅ 35 ꯀꯤꯂꯣꯃꯤꯇꯔ 35 to 30 ꯑꯦꯛꯖꯦꯛ ꯑꯣꯏꯔ 31 ꯀꯤꯂꯣꯃꯤꯇꯔꯒꯨꯝꯕ ꯂꯥꯛꯑꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯂꯝꯕꯤ ꯀꯟꯅ ꯁꯦꯝꯖꯤꯟꯕꯒꯤ ꯁꯤꯁꯦ ꯈꯔ ꯂꯝꯕꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯇꯨꯔꯦꯟꯒꯁꯦ ꯌꯦꯡꯉꯣ ꯁ꯭ꯋꯥꯏ ꯃꯄꯥꯁꯤꯅꯤ ꯌꯥꯝ ꯐꯖꯩ ꯇꯨꯔꯦꯟ ꯂꯩꯕꯒ ꯎꯔꯒꯀꯣ ꯑꯩꯈꯣꯏ ꯊꯥꯏꯅꯒꯤ ꯊꯣꯡ ꯑꯍꯥꯏꯕꯤꯒꯗꯣ ꯂꯩꯌꯦꯕ ꯌꯥꯝ ꯄꯣꯁ ꯇꯥꯗꯣꯏꯅꯦ ꯁ꯭ꯋꯥꯏ ꯖꯒꯥꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯂꯝꯕꯤꯁꯦ ꯀꯟꯅ ꯁꯦꯝꯃꯤꯕꯒꯤ ꯁꯨꯃꯥꯏꯅ ꯂꯝꯕꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯈꯔ ꯂꯩꯔꯗꯤ ꯌꯥꯝ ꯐꯖꯅꯤ ꯁ꯭ꯋꯥꯏ ꯖꯒꯥꯁꯤꯁꯨ ꯑꯩꯅ ꯉꯁꯥꯏꯗꯩꯀꯣ ꯌꯥꯝ ꯏꯀꯥꯏꯗꯦ ꯑꯩꯅ ꯉꯁꯥꯏꯗꯩꯗꯣ ꯑꯩ ꯊꯣꯡ ꯑꯃ ꯂꯥꯜꯂꯦ ꯃꯃꯥꯡ ꯆꯠꯈꯤꯕꯗꯅ ꯈꯜꯂꯦꯕ ꯁꯤ ꯊꯣꯡ ꯑꯄꯥꯛꯄꯁꯦ ꯑꯃ ꯂꯥꯟꯕꯅꯦꯕ ꯎꯈ꯭ꯔꯨꯜ ꯆꯠꯄꯩꯁꯤꯗ ꯁꯤꯗ ꯇꯨꯔꯦꯟꯒꯁꯦ ꯌꯥꯝ ꯐꯖꯕꯅꯦꯕ ꯁꯤꯗ ꯌꯦꯡꯕꯗ ꯉꯁꯥꯏꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯇꯕ ꯑꯗꯨꯒ ꯗꯥꯎꯟ ꯍꯤꯜ ꯉꯥꯛꯇ ꯑꯗꯨꯝ ꯊꯧꯔ ꯂꯥꯛꯄ ꯉꯁꯥꯏꯗꯤ ꯑꯞ ꯍꯤꯜ ꯁꯨꯡꯆꯠ ꯆꯠꯇꯕꯀꯣ ꯑꯗꯨꯗꯅꯦꯕ ꯑꯩꯁꯦ ꯀꯟꯐ꯭ꯌꯨꯖ ꯑꯣꯏꯔ ꯍꯪꯒꯦ ꯇꯧꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯊꯣꯡꯗꯣ ꯎꯔꯛꯄꯅꯤ ꯍꯧꯖꯤꯛ ꯂꯤꯇꯥꯟ ꯌꯧꯔꯦ ꯑꯩꯈꯣꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯊꯧꯔꯛꯄꯗꯒꯤ almost 30 ga 36 kilometer gumba I thore 37 kilometer thore adli tan gi dia angam ba thau ba ore sidai mate ama thogal raga akoi je amuk thaudare lambi je ngau sale sidai boda dem tio akoi ne sali je ngasi chali je ukhul je yogdo mandre hoje phokta koi tangkhai jan dangai ri ba 42 kilometer thore akoi je 81 kilometer gumba नेको इम्फाल टू उख्रुल से लंबी से अइना खल्लुबा लंबी दु याम खेनरे याम अइना दि याम नुंगाइना खल्लुबा दो लंबी से वाओ सिदा जु मफम फजबम लेमे लैंडस्लाइड तौगिबो माले उ सिंग टूरी जे को अरुगा केनोगी अखोगी मोरे इम्फाल मोरे लंबी gi दुमाइना दि हुजिकी हुजिफोकी ओइना फजद्रिबा अरुगा साइड से दुम येंगबदा मिट नुंगाइबा जगा दि मैम लेबा मफम जे पोस याम ताई lambi di mana nuaite aku nggak saya thori kilometer tara mukhra mane lambi nuaite ode ado namaga photo nambe adre ba ji di timing ji adre ba ko yau phangaro na thai aduna namak pe side di khamaga aku ji 58 kilometer thore aruga ji anau bukhun namu thengnare se ukul yau de ramba village na go arudagi sidai sum thawraga dum ukul tai re arna khaji थोड़े तो अइना ममांग ने सकिबदको सुमाइन तौबुदि अमत थेंगनगिदे हाबा अदो अइ लंबी उखुल जपै लंबी जे तोंगान तोंगान ब लइ जाला अइ खंगद्रे पुरा कन्फ्यूज ले जे फजरे सिदि लंबी नुगाइ तो जो भ्यू जी येंगबदा दम अवा बनो कावे फजयो ओ माय गॉड फाइनली ओ माय गॉड योरे उखुल I got confused उखुल सम साइता उखुल सम साइता Hojiki gate to adudagi moina ukhul gi direction pirame ko adom saita adu pura scene change tawre last one tharame si adu ge si gari smooth ore aduga nasai gi lechin kupsan bagi phajabado adu khar khar uba ore lechin pai ba ore
ꯁꯤꯗꯩꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯦ ꯒꯥꯔꯤ ꯊꯧꯕ ꯉꯁꯥꯏꯒꯩꯗꯤ ꯒꯥꯔꯤ ꯊꯧꯕ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯉꯁꯥꯏ ꯃꯣꯔ ꯗꯦꯟ 20 ꯀꯤꯂꯣꯃꯤꯇꯔꯒꯨꯝꯕ ꯒꯥꯔꯤ ꯊꯧꯕ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤ ꯊꯧꯕ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯐꯖꯔꯦ ꯍꯧꯖꯤꯛ ꯃꯐꯝꯁꯤꯁꯨ ꯌꯥꯝ ꯄꯣꯁ ꯇꯥꯔꯦ ꯑꯗꯣ ꯐꯥꯏꯅꯦꯂꯤ ꯌꯧꯔꯦ ꯋꯦꯜꯀꯝ ꯇꯨ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯗꯣ sida district hospital lere ukrulgi fast food thonglo le dukan khara di hange sang ukrul sida do welcome to ukrul district ana thare do khoi ji ukrul bazar bu yawraji bazar da hotel dagi hotel hangamaga di bazar dagi keke no khar saraga ngasi lai ji ukrul de yawda di yawroge na makoi ahum je ukrul yawdri bo hom je ukrul yawre do hayana bala khone ꯆꯠꯂꯨꯔꯦ ꯌꯧꯔꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯀꯣꯏꯐꯝ ꯂꯩꯌꯦꯕ ꯁꯤꯔꯣꯏ ꯐꯨꯠ ꯍꯤꯜꯁ ꯀꯥꯏꯅ ꯀꯣꯏꯐꯝ ꯂꯩꯌꯦꯕꯀꯣ ꯃꯐꯝꯁꯦ ꯑꯗꯨꯅ ꯅꯣꯡꯃ ꯁꯨꯇꯤꯒ ꯐꯖꯅ ꯂꯧꯔꯒꯀꯣ ꯎꯈ꯭ꯔꯨꯜꯗ ꯁ꯭ꯇꯦ ꯇꯧꯕ ꯌꯥꯕꯒꯤ ꯁ꯭ꯇꯦꯖꯇ ꯂꯥꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯎꯈ꯭ꯔꯨꯜꯒꯤ ꯐꯖꯕ ꯚ꯭ꯌꯨ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯃꯊꯛꯁꯤꯗꯒꯤ ꯎꯕ ꯚ꯭ꯌꯨ ꯃꯌꯥꯝ ꯑꯃ ꯌꯦꯡꯉꯒ ꯍꯜꯂꯒꯦ ꯉꯁꯤꯒꯤꯗꯤ ꯄ꯭ꯔꯣꯄꯔ ꯎꯈ꯭ꯔꯨꯜ ꯇꯥꯎꯟ ꯌꯧꯔꯕ ꯃꯥꯜꯂꯦ ꯑꯩ ꯆꯞ ꯆꯥꯅꯗꯤ ꯈꯪꯗ꯭ꯔꯦ ꯎꯈ꯭ꯔꯨꯜꯗꯒꯤ ꯌꯦꯡꯕꯤꯕ ꯌꯥꯎꯔꯒꯗꯤ ꯍꯥꯏꯕꯤꯔꯣ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯅ ꯂꯥꯛꯑꯝꯃꯤꯕ ꯖꯒꯥꯁꯦ ꯄ꯭ꯔꯣꯄꯔ ꯎꯈ꯭ꯔꯨꯜ ꯇꯥꯎꯟ ꯌꯧꯔꯕ ꯍꯧꯒꯠꯂꯛꯑꯦ ꯌꯥ ꯍꯧꯒꯠꯂꯕꯣꯖꯥ ꯃꯃꯤ ꯄꯥꯛꯑꯦ ꯎꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯄꯨꯡ ꯀꯩꯅꯣꯗꯩ ꯊꯣꯛꯂꯛꯄꯅꯦꯕꯀꯣ ꯕꯥꯔꯣ ꯈꯤꯇꯪ ꯍꯦꯜꯂꯛꯄꯗꯥꯏꯗ ꯊꯣꯛꯂꯛꯄꯅꯦ ꯍꯧꯖꯤꯛ ꯄꯨꯡ 3 ꯆꯞ ꯆꯥꯅ ꯇꯥꯔꯦꯕ ꯑꯗ ꯀꯩꯅꯣꯗꯤ ꯌꯧꯔꯦ ꯎꯈ꯭ꯔꯨꯜꯗꯤ ꯌꯧꯔꯦ ꯍꯧꯖꯤꯛꯁꯦ ꯚ꯭ꯌꯨ ꯐꯖꯕ ꯑꯩꯅ ꯐꯖꯩꯌꯦꯅ ꯈꯟꯕ ꯖꯒꯥ ꯑꯃ ꯎꯔꯦꯕ ꯁꯨꯃꯥꯏꯅ ꯇꯧ ꯕꯦꯛꯒ꯭ꯔꯥꯎꯟꯒꯤ ꯚ꯭ꯌꯨꯁꯦ ꯑꯩ ꯃꯥꯛꯁ ꯑꯃ ꯂꯧꯊꯣꯛꯀꯦ ꯕꯦꯛꯒ꯭ꯔꯥꯎꯟꯒꯤ ꯚ꯭ꯌꯨ ꯈꯨꯐꯖꯁꯦ ꯑꯗꯣ ꯂꯩꯆꯤꯟꯁꯦ ꯃꯈꯥꯗ ꯑꯣꯏꯅ ꯂꯩꯍꯧꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒ ꯑꯁꯤꯗ ꯎꯈ꯭ꯔꯨꯜꯒꯤ ꯇꯥꯎꯟ ꯂꯩꯔꯦ ꯁꯤꯗꯩ ꯎꯔꯦ ꯈꯔ ꯆꯪꯁꯤꯜꯂꯒ ꯆꯥꯛ ꯆꯥꯐꯝ ꯍꯥꯡꯕ꯭ꯔꯥ ꯌꯦꯡꯉꯨꯁꯤ ꯑꯥꯗ ꯒꯦꯠ ꯎꯔꯦ ꯑꯗ ꯁꯤꯗ ꯈꯦꯠꯅꯕ ꯑꯃꯗꯤ ꯂꯩꯕ ꯑꯩꯈꯣꯏ ꯏꯝꯐꯥꯜꯒ ꯎꯈ꯭ꯔꯨꯜꯒꯀꯣ ꯏꯝꯐꯥꯜꯗꯗꯤ ꯍꯧꯖꯤꯛꯁꯦ ꯁꯥꯗꯅ ꯖꯦꯀꯦꯠꯀ ꯑꯃ ꯂꯤꯠꯇꯦꯗꯅ ꯑꯗꯣ ꯁꯤꯗꯗꯤ ꯃꯤ ꯂꯣꯏꯅꯃꯛ ꯖꯦꯀꯦꯠ ꯂꯣꯏꯅꯃꯛ ꯂꯤꯠꯅꯩꯌꯦꯕ ꯏꯪꯊꯝꯊꯥꯗ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯃꯐꯝꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯕꯁꯦ ꯋꯦꯗꯔ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯌꯦꯕ ꯍꯣꯔꯦꯟ ꯀꯨꯝꯕꯗ ꯇꯧꯒꯅꯤ ꯋꯦꯗꯔꯁꯤ ꯏꯪꯂꯤ ꯇꯧꯔꯒꯀꯣ ꯆꯥ ꯑꯁꯥꯕ ꯊꯛꯄ ꯍꯥꯎꯕ ꯑꯣ ꯃꯥꯏ ꯒꯣꯗ ꯑꯩ ꯀꯦꯃꯦꯔꯥ ꯇꯥꯈꯤꯗꯣꯔꯦ ꯚꯤ ꯑꯦ ꯃꯥꯔꯀꯦꯠ ꯂꯩꯔꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯆꯨꯝꯃꯕꯗꯤ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯃꯦꯟ ꯎꯈ꯭ꯔꯨꯜ ꯇꯥꯎꯟꯗ ꯂꯥꯛꯑꯕꯗꯤ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ PhDꯒꯤ ꯑꯣꯐꯤꯁꯀ ꯂꯣꯏ ꯂꯩꯍꯧꯔꯦꯕ ꯑꯁꯤ ꯒꯥꯟꯙꯤ ꯆꯣꯛ ꯀꯧꯋꯦ ꯁ꯭ꯋꯥꯏ ꯖꯒꯥꯁꯦ ꯆꯧꯋꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁꯥꯔꯀꯜꯒꯩꯁꯦ ꯊꯥꯏꯅ ꯑꯩꯅ ꯂꯥꯛꯄ ꯀꯥꯟꯗꯀꯣ ꯁꯤꯒꯤ ꯑꯁꯤꯗ ꯃꯌꯥꯝ ꯌꯣꯜꯂꯦꯕ ꯁꯤꯒꯤ ꯀꯩꯊꯦꯜ ꯃꯆꯥꯁꯤꯗꯀꯣ ꯍꯧꯖꯤꯛꯇꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯔꯥꯎꯟ ꯀꯣꯏꯔꯒ ꯍꯟꯈ꯭ꯔꯅꯤ ꯑꯩꯈꯣꯏ ꯚ꯭ꯌꯨ ꯐꯖꯕ ꯈꯔ ꯌꯦꯡꯉꯒ ꯍꯜꯂꯅꯤ ꯁ꯭ꯋꯥꯏꯗ ꯈꯥꯝꯃꯁꯤ ꯉꯥꯏꯍꯥꯛ ꯌꯦꯡꯉꯨ ꯃꯈꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯅꯦꯕ ꯚ꯭ꯌꯨ ꯐꯖꯕ ꯉꯥꯛꯇꯅꯦꯕ ꯂꯩ ꯈꯨꯐꯖꯁꯦ ꯚ꯭ꯌꯨ ꯐꯖꯕꯁꯦ ꯁ꯭ꯋꯥꯏꯒꯤ ꯈꯔꯁꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯣ ꯎꯈ꯭ꯔꯨꯜꯗ ꯂꯥꯛꯄ ꯀꯥꯟꯗ ꯎꯈ꯭ꯔꯨꯜꯗ ꯑꯃꯨꯛꯐꯥꯎ ꯆꯠꯇ꯭ꯔꯤꯕ ꯃꯤ ꯑꯩꯈꯣꯏꯒꯨꯝꯕ ꯑꯣꯏꯔꯒꯗꯤꯀꯣ ꯁꯨꯇꯤ ꯅꯨꯃꯤꯠꯇꯗꯤ ꯆꯠꯂꯨꯔꯅꯨ ꯗꯨꯀꯥꯟ ꯑꯝꯇ ꯍꯥꯡꯗꯦ ꯑꯗꯨꯒ ꯎꯈ꯭ꯔꯨꯜ ꯆꯠꯀꯦ ꯍꯥꯏꯔꯒꯗꯤ ꯅꯣꯡꯃꯈꯛꯀꯤ ꯂꯥꯛꯄꯁꯦ ꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯕ ꯎꯈ꯭ꯔꯨꯜꯗ ꯅꯨꯃꯤꯠ 2ꯒꯨꯝꯕ ꯁ꯭ꯇꯦ ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯑꯣꯏꯅ ꯂꯥꯛꯄꯤꯌꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤꯁꯤꯗꯤ ꯌꯧꯗꯪꯗꯤ ꯌꯧꯔꯨꯒꯦ ꯍꯥꯏꯅ ꯂꯥꯛꯄꯩꯅꯦꯕꯀꯣ ꯃꯃꯤꯡꯒꯤ ꯃꯣꯏ ꯃꯌꯥꯝꯁꯦ ꯎꯈ꯭ꯔꯨꯜ ꯄꯨꯕꯤꯔꯦ ꯍꯥꯏꯕꯗꯣ ꯃꯣꯏꯁꯦ ꯎꯈ꯭ꯔꯨꯜ ꯑꯃꯨꯛꯐꯥꯎ ꯆꯠꯆꯗ꯭ꯔꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤꯗ ꯂꯥꯛꯄꯅꯦꯕ ꯆꯨꯝꯃꯤ ꯃꯁꯤꯅꯤ ꯑꯩꯅ ꯄꯥꯝꯕꯗꯤꯀꯣ ꯑꯦꯠꯁꯀꯨꯝꯕ ꯑꯣꯏꯕ ꯖꯒꯥ ꯑꯃꯗ ꯂꯦꯞꯄꯒ ꯃꯈꯥꯗ ꯎꯕꯗꯣ ꯄꯥꯝꯕꯅꯦꯕ ꯑꯗꯨꯃꯛꯇꯤ ꯐꯪꯗ꯭ꯔꯦ ꯉꯁꯤꯗꯤ ꯀꯣꯏꯐꯝ ꯖꯒꯥ ꯑꯩꯈꯣꯏꯒꯤ ꯁꯤꯔꯣꯏ ꯐꯨꯠ ꯍꯤꯜꯁꯀꯨꯝꯕ ꯑꯗꯨꯝꯕꯗ ꯑꯝꯇ ꯆꯠꯇ꯭ꯔꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤꯀꯣ ꯃꯇꯦꯛ ꯑꯃꯗ ꯑꯗꯨꯝ ꯂꯦꯞꯄꯒ ꯅꯝꯕ ꯐꯖꯔꯦꯕ ꯈꯨꯐꯖꯁꯦ ꯑꯇꯣꯞꯄ ꯖꯒꯥꯁꯨ ꯂꯩꯔꯝꯒꯅꯤ ꯁꯤꯗ ꯍꯦꯟꯅ ꯐꯖꯕ ꯎꯈ꯭ꯔꯨꯜꯒꯤꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯚꯤꯖꯤꯠ ꯇꯧꯔꯛꯇ꯭ꯔꯦ ꯑꯩꯅ ꯁꯤꯔꯣꯏꯗ ꯀꯥꯔꯨꯔꯒ ꯁꯤꯔꯣꯏꯗꯒꯤ ꯎꯕ ꯁꯤꯔꯣꯏ ꯆꯤꯡꯗꯒꯤ ꯎꯕ ꯈꯨꯐꯖꯁꯦ ꯑꯗꯨꯃꯛꯇꯤ
ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯎꯈ꯭ꯔꯨꯜ ꯂꯣꯡꯄꯣꯛ ꯂꯥꯛꯇ꯭ꯔꯤꯕ ꯉꯥꯛꯇꯅꯦꯕ ꯃꯣꯏ ꯎꯈ꯭ꯔꯨꯜ ꯎꯍꯟꯕꯤꯔꯦ ꯁꯤꯗꯩꯗꯤ ꯈꯥꯝꯃꯔꯣꯏ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛ ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯅꯤ ꯉꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯃꯌꯥꯝ ꯑꯦꯟꯖꯣꯏ ꯇꯧꯔꯝꯒꯗ꯭ꯔꯥ ꯇꯧꯔꯝꯃꯣꯏꯗ꯭ꯔꯥ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯀꯩꯒꯤꯅꯣꯗꯤ ꯑꯩ ꯄꯔꯁꯅꯦꯜꯂꯤ ꯑꯩ ꯒꯥꯔꯤ ꯉꯁꯥꯏꯗꯒꯤ ꯊꯧꯔꯛꯄꯩꯀꯣ ꯍꯥꯏꯗꯤ ꯋꯥꯕꯅ ꯍꯦꯜꯂꯦ ꯑꯗꯣ ꯃꯈꯣꯏ ꯑꯍꯥꯟꯕ ꯎꯈ꯭ꯔꯨꯜ ꯂꯥꯛꯄ ꯃꯈꯣꯏꯁꯨ ꯎꯈ꯭ꯔꯨꯜꯒꯤ ꯅꯨꯡꯉꯥꯏꯕ ꯐꯪꯗꯧꯁꯦ ꯗꯨꯀꯥꯟ ꯂꯣꯏ ꯂꯣꯟꯕ ꯅꯨꯃꯤꯠꯇ ꯑꯣꯏꯕꯅꯤꯅꯅꯦ ꯎꯄꯥꯏ ꯂꯩꯇꯕ ꯁꯨꯇꯤ ꯊꯥꯗꯕ ꯅꯨꯃꯤꯠꯇ ꯆꯠꯂꯒꯅ ꯑꯃꯨꯛ ꯆꯠꯄ ꯑꯃꯨꯛ ꯌꯥꯗꯕ ꯑꯗꯨꯅ ꯃꯇꯥꯡ ꯆꯥꯕ ꯇꯥꯏꯃꯤꯡ ꯑꯃ ꯌꯦꯡꯉꯒ ꯑꯃꯨꯛ ꯎꯈ꯭ꯔꯨꯜꯗ ꯑꯃꯨꯛꯀ ꯀꯣꯏꯔꯛꯀꯦ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯜꯂꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯑꯩꯈꯣꯏ ꯂꯝꯕꯤꯗꯅꯦꯕ ꯉꯁꯥꯏ ꯎꯔꯛꯄ ꯃꯐꯝꯅꯦ ꯑꯗꯣ ꯉꯁꯥꯏꯗꯤ ꯈꯥꯝꯃꯛꯇꯕꯀꯣ ꯈꯥꯝꯕꯒꯤ ꯁꯥꯏꯠꯇꯣ ꯆꯥꯟꯅꯗꯦꯅꯀꯣ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯎꯠꯂꯛꯀꯦ